Mamanaba Nungshiba Amasung Khambanbadagi Mahakki girlfriend Hattokkhre Hairi Masagi chahi kunganithoi khaktamak ngairibi Komal Mahakki Mamanaba cab driver Asif amadi Jubirna lautunaraga mihathina hatkre Hairi Baugi source amana haibada thaudok asida laikhidrabi Komal North East Delhi gi Sundarnagrida leiba Nigam flats ta mabok kapunna leibani adubu haukiba Mars ki tang 12 dagi Mahakki thabak mafam Angat Nagar dagi mafam khangdana mangkhibani Hairi numit kharani gi matungda tha aduma ki tang 13 ta Najargaf drain da hariba Komal gi asiba hakjang adu thingnakhibani Hairi thaudok asida chenariba Asif amadi Jobir Sundarnagri O block ta leibani amadi makhoi animak taxi driver ni haina paugi likhun amana phongdorakli police ki pau amagi matung ina Komal amadi thaudok asida chenariba main accused oriba Asif chahi mari muk khangnarakpaga loinana Asif na Komal ga luhongba pami haibasu khangbangam ki Hairi Laikhidrabi Komal na atopa nupaga wari sanaba adu Asif na khanglakpadagi makhoi anigi marakta umkhatnaraktuna Asif amadi Jobir Anina taxi manungda pushinduna makhong mokhot punsillaga arumba nung amayan sillaga drain da thadakhibani Hairi